Class 10 amadi 12 ki examination naksilakpag iroinana hayengdagi kumhai harau mela hausi na chingbasing thingbagi thabak paikhatlagani haina Universal Mothers Association UMO gi maikai dagi khangalakle hairiba asigi mayokta thabak tawraklabadi maduda thoklakpa afafattagi tekchak masa masana pujagadabani haina so Jackson warol thamlakle hiramasigi matangda Imphal gi lamphel khunawda leiba lubasigi office sa pangthokpa pawgi mifamamada lubasigi president M Sarojini na tungi yumbi oigadaw riba mahayroi singi yengduna thamliba athingba asida miyamna su saugatpiyo corona laichet matamdagi hauduna mahayroi singna mahai masing ningthina tamba fanglaktri athingba thamliba asi kanagumba amagi mayokta natte tungi mirolgi damaktani haikhe lamdamasa leiriba irang asida mipum khudingmak wanaribani haibasi kaunagumsi amadi leiba kaunagumsi amadi tawriba asi leiba Miyamgini haiba wafam Sarojini thamladuna irang marak asida tongan ba lamda leiriba artist singsu loina warnari haiba khangi adumakpo mahayroi singi punsi su kandaba yadabana khongthang asi kupna khanaraba matungda laurakpani haina phongdokhi Akoyo numetuda tangtraga marida lautokibasi tangkunga mathoidegi lepiu haibani tangkunga mathoidegi lepadana tuye parikha thaba loiraga ganda akoi bala si hangdokani habe bannate chapter man noma kanbada parasi thaba watli me haiba watli me tha anehum lepakpa amama tawa promotion sum lakpa tagadi akoi angang jingki yan loksing watna mahi watna malengi Takut iba lebak singi mereka kau yau mengamoyori, mangat kadori habisi kau yu emon kupna kanaga kau handil kau yu emogi masaroi changsing ke punna mari mangara kau ni tinggi pamaga kau tahu apa ni.